Manipur da thukliba irang na handak ta thama pan sure. Masigi manung da tribal mioi tramanga rom mangkraba makhoi gi hakchang su phangdaba. Thihumba pangthuk pinaba ITLF na Union Home Minister Amit Shah da memorandum pikhi. Chinga tamda irang thukpadagi maramda asiba hakchang phangdaba yam leigani su khalle. Irang thukpadagi Churachandpur jila da relief center tungan bada anabat sikhiba mioi ni phurom henkre. Marak asida angang su kiarom yawre. Churachandpur jila da leiba subsidiary training center BSF gi best number 242 training loikraba mi chamaga kunthra taruk na passing out parade pangthue. Masigi numita chief guest oina lengbi rekpa Sonali Misra IPS ADG BSF na Manipur ga jila mapanda BSF company 79 lay. Makhoi na buffer zone ga unified command gi makhada santi amuka purak na bigi damak takkan na thabak pai hatli haire. Churachandpur Medical College su irang gi manakta hanak chahi ama subagi college ta thoram pangthoi. Jenims ga RAMS daki MBBS tamliba tribal student ayamba su CMC si da class yawraga parkhya su thaba hore. Handak Lok Sabha mikhal lake da wasina Churachandpur jila da su ministry secretariat ta EVM demonstration center ama hangdoe. Masigi center da miyam na EVM ga VVPAT machine yam line khangduk na bagi damak ta hangki bani. Anamba voter I card phanglima mayam gi damak masigi center se yam kana gani su khalle. 2019 December dagi hauna Churachandpur jila da ILP gi makhada mapan dagi lakpa semiwai 4914 lei. Adabu kumsina irang thukpadagi mapan dagi Churachandpur jila da ILP apply to rok pasi changyam neme haire. Churachandpur jila ki district administration na relief center chamaga tratarita loina smart TV pina ba scheme sembire. Handak January tha manung da relief center mayam da pina ba thabak hotna bani. Relief center da leba angang yauna miyam na TV yang ba hubjik di yarak kani su tha jai. Bharat pum namakta pangthuk liba December 2023 dagi haukraba Viksit Bharat Sankalp Yatra du Churachandpur jila da su district administration na mapung phan thorum pangthui. Sarkar gi department tungan bana central flagship scheme miyam da khang na hanki. Churachandpur jila da school kunmanga CBSE affiliation phanglabagi maramda state sarkar na ZEO ni yauna dia yama suspend tawki bagi maramda Churachandpur joint student bodies na yana daba utpana mass protest rally pangthui. Churachandpur district administration na handak January tang kunni thoidagi hauna numit ahum Republic Day relief camp sports meets pangthui. Numit ahum gi manungda futsal, football, carom ga tug of war, IDPS angang singgi damak organize tawbire. Masigi sports meet se khulong chawa lawraga systematic voters education and electoral participation SVEEP campaign su sport meet gi mapham Rankai Vision Academy gi mapham da thoram su pangthui. Indian government na free movement regime ga border fencing paikhat kini haina Home Minister Amit Shah na haibadu ITLF na Union Home Ministry da paikhat pi danaba appeal letter su pikhi. Aduga masigi pransina United Nations Declarations of the Rights of Indigenous People article 33 gi makhada sarkar na yingbiro haire. January tangkun mangada tamari suba National Voters Day numit Mini Secretariat Tuibungda District Election Officer Churachandpur gi makhada thoram pangthui. Numit asida booth level officer mi ni panda award ga citation pikhi. Aduga voters anoba mi marida voters I card su pikhi. Handak humpu tramanga suba Republic Day thoram madu public ground Churachandpur da mapung phana thoram pangthui. Thokliba irangi maramda santi amuka leihanna bagi memorandum chingatamda Union Home Ministry ga governor da pisin ba mayam se yenglaga ngasi phau mana kana balaiba ude. Aduga irang kom thoknaba ga kapnaba misimina thokpa lepkhide. Manakta security forcing na chinga tamda operation paikhat pada nongmai gi maru toina phagat pangamle. Adubu Army Chief Major General Manoj Pandey na hai Manipur da irang thokpa May tang ahumdagi chinga tamda sarkar gi nongmai 5600 henba public na munbi ba mayam se ngasi phawuna chada person kun sanghak ta phagat pangamni haire. Masigi maram oiraga irang sibu pak loihan ba wagani su haire.